Ma'am, Kurumjre, the Members Impact News, name Manung from the Kshetrimayum Premchand, Miamutra Moksari. Nasi Kanagari Matangasi, Manipurda, Hausi Makabitare, Quagi, boarding the Laiba Ngangama, Lake Kidaba, Asina Maram Waraga, Miam Hangar Patuan to one Wahang Sing, Maruina, Manipurda Ladiba, Milo Shang Sing, Maruina, boarding sing a say, Karam Bachana Pathap, Karamba, Chana Kangoni Makada, Chalai Ribage Habitugi, Matanga. Manung Hutna Kanaba, Quagi Studio Election Biribasi, Ahanbada, Agi Hek yet the Pambiribasi, All Manipur Recognized Private School Welfare Association Gi, Secretary of Biriba, Ozazo Khuman, Zabosa Hamatan Oksari, Matanga Election Biribasina, All Manipur Student Union Gi, Secretary General of Biriba, Bipinchandra and Timni, Bipinchandra Oksari, Aduga, Matanga Election Biribasina, Manipur Pongba, Nutiki Pause, Quagi, Poknapham Gi, Editor of Biriba. I got Robindro and Gavitram Oksari. I han Wahangasi, I got a hand like Seki. I got Manipur river school sing say Maruina boarding sing, Aduga private school say Yamna Chingum Sobum Sawalapa. Ado Masibu, Aquini Yangsenaba, Masikanamba, Chanakalo, Makata, Masigumba, school sing, Aduga, boarding sing as it Tamadaki Haibagi, Adugumba, Chap Sabas and Nabi Medilataba, Masi Matang the hand with the Kaitaminiga. Boarding ye, Sanabima, Hagadra. Ladies, had a delay in Manate Adubu, Hojiti, school cooking Makta, boarding she a test of the Wahikatra, Tore, Adu Mama passing the shoe Pame, boarding the Thomas. Sagi Yum that Ladigati, Echo the Sienapungam Daba, who in a Sienaru the Waba, Adu boarding the Ladigati, boarding it was asking that the Yakogi. Mayam do not do Senebi, but it tuition Magda Taurugaso in a yum the Lerigati, Tintoka Tilinga, Magasumto would do Gimota, boarding the Tamagadi school in the areas of Jaraga, by ship Kaido Jaraga, Taukiba, the Saba, Takpa the Great, the Sang, Narakpa, Kolapa, Pulimakti, Muraganda, boarding the Lagos in the hand of Pay and a Kalaga, for shutting the Sutina, Tamne. Aluga boarding the Tambadagi, Yam Tajatana, Pagalakiba Angansu. Mayamum out of the day. Zoom the Hotnabadagi, boarding the Tamgi with the Pagalakiba, the Kano Adum Lay Adubu, Yamna Life of Tiba Hagadra. Private school, you will listen to the Tonaba, I know Lake Male, lay I know shame readable. Schools in the Salaiba, boarding Singsi, Yamsinaba, the Matanga, the house of power or government. I Simba, Tutuba, Laiba, Sienaba, Nabanasimba, Pau, Taba, Late. Ado Asuyam the Paris, soon by Yangsindaba, late, the number of toning the Togo head, Tolopada, Lekatana, Singabumba, Awapa, Kudung, by the Bumayama, Secy Usimbata, Satrima, like the Bagi, Lepagan Cantori, in Bankauri, Manipu Bankauri, and Sigi Potsi. Handaki Sida, Para Oeraga, Government Kimaiki, Tungi Weba, Sabsaba, Kongtangama, Torangama, the Gekogi, Miserama, Lahu Bangi, Tangai Patable Libra, and I did my Thompson. I would hold it totally by issue Evatare, Kanchipura Labor School, Lamada, Higher Secondary School, Lamada, Nang Pimasama, Mahagna Ladiba, boarding the Kamakada. Lake Kidaba, Asina, example, Oraga. High river boarding sing a Subi and Shinaba, Chap Saba Kangonama, Sembi Bagitanai Padabadu lay have news wiki again to Bibasi. I'm Makatana, Bipinchandra Laxagi. Bipinchandra Quickie, AMSU Gumba, my loop sings in a Tuanba, Quickie education and Melinaba, my Rushini Yaifanaba, Kongtang Miam Chanchalakba, Adugu, high Bosiki boarding Gumba, the private school Gumba, Yamna Quickie, Lepam Tokpa. Criteria habitare boarding a moy begin at Ragana private school moy bagi Siguma Mayam Sigi Nathaidega Chingum Sodona Chocolate Singse Masida Quigi Mahiro loop Amoina Karamba Kongtang Sing Local Lake Duga Masida Karamaying Biga to Holy Toli Susiga Maili Naraga Masida Quina Chana Patama same Basi Adugimatic Matotare Basimiam Rekanara from the greater meaning. Joint Action Committee na Kogi Atoba Satra look Mam Pulakanda JSC na JSC Hosiki JSC Satra look Mam Pulakana Mogi demand Havatare Mrs. Gimatanga demand Amaka Sakargi Mafam da
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯃꯇꯝ ꯊꯥꯔꯒ ꯑꯗꯨꯝ ꯊꯝꯈ꯭ꯔꯕꯅꯦ ꯃꯁꯤ ꯊꯝꯈꯤꯕ ꯄꯣꯠꯁꯦ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛꯐꯥꯎꯕꯗ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇꯕꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯃꯔꯨꯑꯣꯏꯅ ꯉꯁꯤ AMSUꯅ ꯉꯁꯤ ꯌꯥꯝ ꯑꯆꯧꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ DM ꯀꯣꯂꯦꯖꯀꯤ ꯋꯦꯁꯇꯔꯟ ꯒꯦꯠ ꯂꯣꯝꯗ ꯑꯩꯈꯣꯏ JSCꯒ ꯄꯨꯜꯂꯀꯥꯟꯗ ꯌꯥꯝ ꯑꯆꯧꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯐꯝꯖꯈꯤꯑꯕ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯦꯛꯁꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯄꯣꯏꯟ ꯑꯅꯤ ꯈꯛꯇꯅꯤ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯖꯝ ꯕꯦꯕꯤꯁꯅꯥ ꯆꯅꯨ 12 years 6 months ꯍꯥꯏꯔꯤꯕ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯃꯥꯅ ꯁꯤꯔꯤꯕ ꯑꯁꯦ ꯑꯁꯦꯡꯕ ꯂꯪꯂꯥꯟꯁꯤꯡ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯨꯅ ꯅꯝꯕꯔ 1 ꯄꯣꯏꯟꯅꯤ ꯑꯗꯨꯒ ꯅꯝꯕꯔ 2 ꯄꯣꯏꯟꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯕꯣꯔꯗꯤꯡ ꯍꯥꯡꯕ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯕꯣꯔꯗꯤꯡ ꯍꯥꯡꯗꯕꯤꯗ ꯂꯅꯥꯏ ꯑꯣꯏꯅ ꯍꯥꯡꯕꯁꯨ ꯂꯩ ꯃꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯔꯨꯝ ꯒ꯭ꯔꯣꯠ ꯏꯟ ꯕꯣꯔꯗꯤꯡ ꯅꯠꯇ꯭ꯔꯒ ꯍꯣꯁꯇꯦꯜꯁꯦ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯄꯥꯛꯇꯛꯅꯅ ꯆꯠꯊꯔꯛꯄ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯚꯟ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯀꯟꯇꯦꯛꯁꯀꯤ ꯌꯦꯡꯉꯒꯁꯨ ꯆꯞ ꯆꯥꯕ ꯔꯦꯒꯨꯂꯦꯁꯟ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯂꯩꯇꯕ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯑꯣꯏꯒꯅꯤꯅ ꯊꯝꯖꯒꯦ ꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯉꯛꯆꯥꯎ ꯊꯦꯛꯑꯀꯥꯟꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯂꯂꯣꯟꯄꯣꯠ ꯑꯃ ꯑꯣꯏꯅ ꯎꯔꯀꯥꯟꯗ ꯁ꯭ꯀꯨꯜꯒ ꯑꯦꯇꯦꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯊꯝꯖꯤꯜꯂꯀꯥꯟꯗ ꯂꯧꯅꯤꯡꯕ ꯐꯤ ꯂꯧꯔꯀꯥꯟꯗ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯁꯇ ꯀꯔꯝꯕ ꯗꯥꯏꯠ ꯄꯤꯖꯔꯤ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯐꯦꯁꯤꯂꯤꯇꯤꯁ ꯑꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯋꯥꯔꯗꯦꯟ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ CCTV ꯐꯨꯇꯦꯖꯅ ꯀꯗꯥꯏꯗ ꯊꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯖꯦꯁꯇꯦꯠ ꯑꯣꯏꯕ ꯔꯨꯝ ꯑꯩꯈꯣꯏ ꯑꯥꯔꯠꯀ꯭ꯋꯦꯛ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯑꯣ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯃꯤꯖꯔꯁꯤꯡ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯅꯩꯅꯔꯨꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯕꯁꯤ ꯉꯁꯤ ꯅꯩꯅꯕꯒꯤ ꯄꯨꯡꯐꯝ ꯌꯧꯔꯛꯄꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯄꯣꯏꯟꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯕꯣꯔꯗꯤꯡ ꯅꯠꯇ꯭ꯔꯒ ꯍꯣꯁꯇꯦꯜꯁꯤꯡꯁꯦ ꯃꯁꯤꯒ ꯆꯞ ꯆꯥꯕ ꯔꯦꯒꯨꯂꯦꯁꯟ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯃꯤꯅꯥꯔ ꯇꯧꯔꯀꯥꯟꯗ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯤꯁꯀꯁꯟ ꯇꯧꯔꯀꯥꯟꯗ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯛꯑꯀꯥꯟꯗ ꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯗꯨ ꯅꯝꯕꯔ 2 ꯄꯣꯏꯟꯗ ꯑꯗꯨꯒꯤ ꯗꯤꯃꯥꯟꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯂꯪꯂꯥꯡꯂꯤꯟ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯒꯨꯝ ꯁꯧꯕꯗꯧꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯧꯅ ꯆꯠꯊꯔꯛꯄ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯃꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯤꯕꯁꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯖꯥꯖꯣꯏ ꯈꯨꯃꯟ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯆꯠꯊꯔꯦ ꯁ꯭ꯀꯨꯜꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯕꯣꯔꯗꯤꯡꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯅ ꯂꯤꯡꯈꯠꯂꯤꯕꯁꯤ ꯁꯦꯟ ꯇꯥꯅꯕꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯇꯣꯏꯅ ꯉꯥꯡꯅꯔꯛꯄ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤ ꯈꯔ ꯍꯦꯟꯅ ꯃꯤꯋꯥ ꯇꯥꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯔꯤ ꯒꯃꯦꯟꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯃꯦꯟꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯨꯠꯆꯈꯤꯒꯗꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯖꯔꯤꯕꯁꯤ ꯇꯁꯦꯡꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤ ꯌꯥꯝꯅ ꯃꯁꯔꯨꯝ ꯒ꯭ꯔꯣꯠ ꯊꯣꯛꯅ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯄꯨꯛꯂꯤꯡꯗ ꯂꯤꯡꯈꯠꯂꯛꯏ ꯍꯥꯏꯕ ꯃꯁꯤꯒꯤ ꯂꯤꯡꯈꯠꯄꯒꯤ ꯑꯌꯥꯕꯁꯤ ꯀꯅꯥꯅ ꯄꯤꯒꯦ ꯃꯤ ꯑꯃꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯨꯡꯇꯧꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯑꯥꯏꯟ ꯆꯠꯅꯕ ꯑꯥꯏꯟꯒꯤ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯅꯕ ꯑꯗꯨꯒꯨꯝꯂꯕ ꯄꯤꯄꯜ ꯁꯤꯇꯤꯖꯟ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯦꯛꯇ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯂꯤꯡꯈꯠꯄ ꯌꯥꯄꯣꯠꯇꯦ ꯁ꯭ꯀꯨꯜꯗꯨ ꯂꯤꯡꯈꯠꯄ ꯃꯇꯝꯗ ꯔꯦꯀꯣꯛꯅꯤꯁꯟ ꯍꯥꯏꯅ ꯑꯃ ꯆꯪꯒꯅꯤ ꯃꯗꯨꯒꯤ ꯔꯦꯀꯣꯛꯅꯤꯁꯟꯗꯣ ꯀꯅꯥꯅ ꯄꯤ ꯒꯃꯦꯟꯅ ꯄꯤ ꯒꯃꯦꯟꯅ ꯃꯁꯤꯡ ꯈꯪꯗꯅ ꯂꯤꯡꯈꯠꯂꯛꯏꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒꯃꯦꯟꯅ ꯌꯥꯝꯅ ꯑꯊꯨꯕꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯉꯥꯛꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯒꯃꯦꯟꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯗꯕ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯔꯦꯀꯣꯛꯅꯤꯁꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯤꯕ ꯃꯁꯤꯃ ꯅꯝꯕꯔ 1 ꯄꯣꯏꯟ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯌꯥꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯎꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯎꯕꯁꯤꯒꯤ ꯃꯔꯝ ꯑꯃꯈꯛꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯦꯅꯦꯖꯃꯦꯟꯒꯤꯗꯃꯛꯇ ꯐꯤ ꯈꯔ ꯂꯧꯋꯤ ꯍꯥꯏꯔꯤꯕ ꯐꯤꯗꯣ ꯂꯧꯔꯨꯕꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯎꯔꯤꯕꯁꯤ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯀ꯭ꯂꯥꯁ ꯄ꯭ꯔꯤ ꯅꯔꯁꯔꯤꯗꯒꯤ 10 ꯐꯥꯎꯗ ꯇꯝꯕ ꯁꯝ ꯁ꯭ꯀꯨꯜ ꯑꯩꯅ ꯈꯟꯕꯗ ꯁ꯭ꯀꯨल 4-5 ꯈꯛꯇꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯈꯔ ꯍꯦꯟꯅ ꯂꯧꯔꯝꯕ ꯌꯥꯏ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ ꯑꯃꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯊꯤꯔꯤꯕ ꯄꯩꯁꯥꯁꯤ 10 to 15,000 ꯈꯛꯇꯅꯤ ꯃꯥꯒꯤ ꯐꯤꯒꯤ ꯂꯧꯔꯤꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯒ ꯁꯥꯏꯒꯤ ꯃꯌꯣꯜ ꯂꯝꯁꯤꯗ ꯁ꯭ꯀꯨꯜ ꯈꯔꯗꯗꯤ ꯍꯦꯟꯅ ꯂꯧꯕꯁꯨ ꯂꯩ
ꯑꯗꯨꯕꯨ ꯈꯔ ꯂꯣꯏꯖꯤꯡ ꯂꯤꯋꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯋꯥꯅ ꯁ꯭ꯀꯨꯜ ꯇꯧꯅꯕ ꯉꯥꯛꯅꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯈꯔ ꯍꯦꯟꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯕ ꯁ꯭ꯀꯨꯜ ꯃꯉꯥ ꯈꯛꯇꯅꯤ ꯃꯁꯤꯁꯤꯗ ꯈꯔ ꯍꯦꯟꯅ ꯁꯥꯇ꯭ꯔ ꯌꯥꯝꯗꯅ ꯃꯗꯨꯗꯒꯤ ꯐꯤ ꯂꯥꯛꯑꯒ ꯃꯗꯨꯅ ꯍꯦꯟꯅ ꯃꯦꯅꯦꯖꯃꯦꯟ ꯀꯣꯝꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯌꯥꯝꯕ ꯁ꯭ꯀꯨꯜꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯗꯤꯚꯤꯖꯟ ꯇꯥꯔꯒ ꯅꯠꯇ꯭ꯔꯒ ꯕꯦꯂꯦꯟꯁ ꯑꯃꯗ ꯃꯗꯨ ꯂꯣꯏꯅꯃꯛ ꯁ꯭ꯀꯨꯜ ꯇꯧꯅꯕ ꯉꯥꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯇꯣꯡꯉꯕꯗꯧꯅ ꯎꯕꯤꯕꯁꯨ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯎꯕꯤꯒꯗꯕꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤ ꯈꯖꯤꯛ ꯀꯟꯖꯔꯤꯕꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅꯅꯤ ꯑꯩ ꯃꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯇꯧꯔꯦ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯒꯚꯔꯟꯃꯦꯟꯠꯀꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯏꯗꯨꯀꯦꯁꯟꯁꯤ ꯈꯖꯤꯛ ꯅꯦꯝꯊꯔꯛꯄ ꯃꯇꯝꯗ ꯃꯁꯤꯕꯨ ꯐꯨꯒꯠꯅꯕ ꯍꯣꯠꯅꯖꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯁꯤꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯅꯗꯦ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯐꯤ ꯈꯔ ꯂꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥꯅ ꯃꯤꯌꯥꯝꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯃꯃꯥ ꯃꯄꯥ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯗꯒꯤ ꯏ ꯆꯨꯞꯄ ꯀꯥꯟꯗ ꯃꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗꯧꯅ ꯎꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯨꯄꯥ 50-60 ꯇꯣꯂꯣꯞ ꯆꯥꯔꯒ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯗ ꯄꯤꯔꯤꯕ ꯇꯣꯂꯣꯞꯇꯨꯗꯤ ꯄꯕ꯭ꯂꯤꯛ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯠꯇꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯄꯩꯁꯥ ꯂꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯕꯠ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯗ ꯄꯤꯔꯤꯕ ꯂꯨꯄꯥ 50-60 ꯄꯤꯔꯒ ꯑꯉꯥꯡ ꯂꯩꯇꯗꯅ ꯁ꯭ꯀꯨꯜ ꯀꯥꯗꯕꯣꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯂꯧꯔꯤꯕ ꯄꯩꯁꯥꯗꯨꯗꯤ ꯑꯩꯈꯣꯏ ꯄꯤꯄꯜꯒꯤ ꯑꯩ ꯏꯁꯥꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤꯅꯤ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯁꯤꯌꯥꯔ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯁꯤꯁꯨ ꯈꯟꯊꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯆꯨꯝꯃꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯊꯤꯗꯣꯛꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯄꯨꯛꯂꯤꯡ ꯂꯤꯡꯈꯠꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯀꯔꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯏꯀꯥꯅ ꯇꯥꯛꯄꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯟड ꯔꯤꯒꯨꯂꯦꯁꯟ ꯑꯦꯛ ꯍꯥꯏꯗꯅ 2017ꯗ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯠꯇꯅ ꯒꯚꯔꯟꯃꯦꯟꯠꯅ ꯇꯛꯅꯖꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯑꯩꯈꯣꯏꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯇꯣꯉꯥꯟ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯑꯦꯛꯇꯨ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯌꯥꯝ ꯍꯔꯥꯎꯈꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯗꯨꯕꯨ ꯋꯦꯜꯀꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯔꯝꯗꯤ ꯃꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯁꯪꯒꯩ ꯁꯦꯡꯅ ꯗꯤꯗꯤꯀꯦꯇꯦꯠ ꯑꯃꯒꯤ ꯋꯥꯈꯜ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯡꯒꯤ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯆꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯆꯩꯉꯥꯛ ꯑꯃ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ ꯃꯔꯝꯗꯤ ꯇꯣꯉꯥꯟꯕ ꯊꯤꯀꯥ ꯇꯧꯔꯝꯕꯗꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯁ꯭ꯀꯨꯜ ꯍꯦꯛꯇ ꯃꯤꯅ ꯇꯧꯅꯔꯦ ꯍꯥꯏꯅ ꯁ꯭ꯀꯨꯜꯁꯦ ꯄꯨꯛꯂꯤꯡ ꯂꯤꯡꯈꯠꯂꯛꯄ ꯁꯪꯒ ꯄꯪꯒ ꯌꯦꯡꯉꯒ ꯃꯗꯨꯅ ꯔꯦꯀꯣꯒꯅꯤꯁꯟ ꯄꯤꯔꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯅ ꯌꯥꯝꯅ tamthina yengba miyeng amasu lai masi khudimak sing se hariba manipur private school registration and regulation act sina athu matamda chanara agadi akhoi mayamgi hena yai phabu oigani haibado ai ahan boina thamjagi manipur private school registration and regulation act 2017 asi apung fana chanara matamda manipur da chengum sogudum sokolaliba sumlaba criteria sudaba adugumlaba private school sing asi loina private boarding sing asi yengchenbada achobo thodang lorkani nakalamromda private school na manipur da leriba mairoi sing asi gidamakta khogi government gi leriba lenga ki leriba school sing asina phalaktraba matamda private school na yamna chawba thodang amdi lodon lakleba wafam aduni jan thambiba se ai makha tana ga lakchanimje ga sagi khogi favoritism nepotism mana lakba khogi school je campus leiba leitaba aduga magi lab nung batiksana leiba leitaba ikongna se ta torok pai tare masi khanga chanla bagi through da tagana paisa khara pi bini khangde mayam ngangna pase khanga chana bu leira paisa bu pi di board ogera council ogera mokoi se recognition pi masi khudam ai bu khogi AMSU ku yobi di AMSU na chimba tongan ba mahiro loop singna chatlaga yengchenba matamda leifam thokpa school amagi infrastructure laitaba ground laitaba kyama thengnakhre masi matangda lengak sina ayaba si hojiki Manipur Private School Registration and Regulation Act 2017 muri pass tawkhre tawtar ga so masigi mamangda lerem liba school sing ase to ki yam khre hai mokhoina connection piri base masigi matang ki da khogi lenga ki lereba school sing ase matik sadre maram aduna anyhow tawduna khogi mairoi sing da makta linkhalak liba school sing ase private school sing ase masi ekhoina ayaba pihorage recognize pihorage hai bagi tawribra na tagana paisa chaba natraga khogi sanga panga yengbagi mami ma chawna tariba habdu yamna miyamna yam chawna hangna pai tare kai thambi ngi sim tangi de ahan bata private school haina hoida thengna rakhi basi up to class 10
सिफाव खतनी बतुंगदी कॉलेज दा कोई पीयू फर्स्ट ईयर सेकेंड ईयर दगी कोई बीए बीएससी अदुम चकिबन अदु बतुंगदा नेशनल एजुकेशन पॉलिसी 1985 ला आई सबजाने दिंजिंगदा अदुदा कोई कॉलेज दगी प्री यूनिवर्सिटी से डीलिंग तौरगा हायर सेकेंडरी द 11 12 ओलकपा सिगी मतंग सिदा अदु हौरकपदसु मणिपुर दा प्राइवेट स्कूल से रिकॉग्निशन पीदे हायर सेकेंडरी अदगी छात्र मयाम कॉलेज दगी ओजा सिन बरोलमा आइकोदा एक्स्ट्रा रिम्यूनरेशन पीदरगदी आइको 11 12 ताकप ngमोय ताकपिरक्तबा मिंग चनब लौ यारक्तबा सोबना हायर सेकेंडरी दे अमनी रेन लेतबा छात्र मयाम लाइक तमफम लेतबगी याम चावबा कनोमा वाथोक हाइताई थोए मदुना मरम ओरगा गवर्नमेंट प्राइवेट स्कूल हायर सेकेंडरी मैम कनो पीगी रिकॉग्निशन पीगी मदुना पीबदुदगी फुजिलंबा छात्र मैम तमफम लेतो मैम प्राइवेट हायर सेकेंडरी स्कूल सिंग तमगिदना एडमिशन फंगदबगी प्रॉब्लम दुमदी सॉल्व तवे तवमसुंग रिकॉग्निशन पीबा मतमदुदा हुजिक हाइबिगिबदुनी लेफम थोकपा क्राइटेरिया लेतबा फुलफिल तौदबा खुदम सुप्रीम कोर्ट ना हाइबा ले स्कूल अमग ओइबर तारगदी मसागी कैंपस प्ले फील्ड प्लेग्राउंड लेगदवनी गसागी छात्र सिंगी एक्स्ट्रा करिकुलम एक्टिविटीज हाइबा म याम चावबम लेरिमिना लारिंग अंत पकदम तबयादबा मा सानहन बसु ताबा अमसु तौब ताबनिना गसागी कैंपस लेतगदी बिल्डिंग अमखक लेरगा लाइन तंबिरदवनी पकदम तंबि बददी चनब याब नतबा अना मयाम अमखक मागी लेगदवनी मरुओइना प्लेग्राउंड लेगदवनी हाइबसु सुप्रीम कोर्ट की वर्डिक्ट अमा लेगरे थेंगरे मदुमा अदगे अखोगी सारिबा बिल्डिंग से अखोगी कदाई भौबा अखोगी प्रूफ हाइबदाई आर्टकुट को थोलबोद अदुसु यंगसिन बताई अदगे फायर फाइटिंग मेजर लेब्रा स्कूल से यंग बताई अदगे स्कूल अमगा नकनबा मदुसु यंगम थोई बरमदी साइड स्कूल अम लेगे साइड स्कूल में लिंखलब त पीबदुदी आई चुमदेन खले कदोमक्ता अखोगी लेकाइदा राइस मिल मक्ता लिंब तारगसु अतोप राइस मिल अम लेब तारगदी लेबदुगी अयाबम यावददी मनाक राइस मिल लिंग यादम परमिशन पियो यादम सुमाय तौदना स्कूल गवर्नमेंट की खंगदे हानदे लेरपर प्राइवेट की खंगदे अम लेगदा अमसुद पिसनबा सिना गसाइगी स्कूल लिंखतबसिंग पुंगिंग थबगपगुंबा मोइदा अयाब पपिना पिबगुंबम लागबसिना गसाइगी मसुम ग्रोथ लाक ओइगने कले नत्रगदी सुयाम थिददी तौरमोय तौनी अदु हुजिकी नौन सेंगिबा अखोगी प्राइवेट स्कूल रजिस्ट्रेशन एंड रेगुलेशन एक्ट की मतुंग इना येंगा हाना पीगिबोरगसु मागी फुलफिल तौहम थोपा क्राइटेरिया सिंदु तौदगदी मागी कनोसे रिकॉग्निशन से कफम थोपरा ममदि मतिक चादबा हाइबा ताबनी क्राइटेरिया फुलफिल तौदबसे मतिक चादबा लेफम थोकदबी स्कूल हाइबनी अदुबा मतिक चादबा लेफबा छात्र फबो पुथोम बे फर्स्ट पोजीशन लोरम बे आई अदु ओरगसु अतोबा दोय पुमनान चतोयनेबा लारिक फर्स्ट पोजीशन तारे हाइबु गाक्तन याते भाई पुसी सही साम हिंदोरिमनी नाते साम योगदबा मफु मौदा दे भाई हिंदोरिमने अदु मरक्ता पलाउना थतनबा मोंदा दी यादेदना लाइक तंबीबगा लोनेना मागी हेल्थ हो येंगदबा यादे मरोइन हेल्थ येंगदबा यादे हेल्थ की येंगकपा मतमदा ngसागी प्लेग्राउंड का से लोई चंग पोनेबा अदि खुदक कानून तौरपदे हेत खुदों दी थोग हेत सीब खोप नाप अदु तोहनबा याब नतेबा सिगी मयाम तु येंगोरगा होजेकी मतिक चादा भाइबा ताई पिबम थोक्तबा दा रिकॉग्निशन पीबा कोई मदु कोइन हाइरुब दि फजदे तवयुमसुं पुगिंगदा खंजबा बाउदे मदु आइदुदा फेवरेटिज्म नेपोटिज्म करप्शन ब्राइबरी सिसु लेरमगनी हेना अखोइ फावी अदु लेरे हाइबु मक्तुदे आई हाइजेनिंगे अदु सोमबसे खरा येंजनबा आई सुम्ब्रायन खले अदा आई मतंगसिदा प्राइवेट स्कूल की कनो लेरिंग साइन अपील अमतंग तौपनिंग तौजनिंग मम खलेये बसे मरी लेनबा लेनदबा थोइना कन तौबिदबा आगांगसिंगसे हौजिकसे आयु पुंग तेरे मखादे स्कूल चले पीबा आगांगसे मदुदा मयुमदगी टिफिन गुंबा खरादि पी पुई सारी बसादा भाप तादबा अदना
ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯃꯦꯅꯦꯖ ꯇꯧꯒꯗ꯭ꯔꯥ ꯒꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯕꯅꯤꯅ ꯃꯤꯗ ꯗꯦ ꯃꯤꯜꯁꯤ ꯒꯃꯦꯟꯒꯤ ꯁ꯭ꯀꯨꯜꯒ ꯑꯦꯗꯦꯠꯀꯗꯤ ꯂꯩ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯀꯣꯚꯔ ꯇꯧꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯕꯤꯌꯥꯔ ꯇꯧꯍꯟꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯁꯤꯃꯒ ꯇꯧꯗ꯭ꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯇꯤꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯗꯅ ꯃꯣꯏꯁꯨ ꯍꯦꯜꯊ ꯌꯥꯝ ꯁꯣꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯌꯨꯛ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯔꯒ ꯕꯥꯔꯣ ꯑꯗꯥꯏꯗ ꯊꯥꯗꯣꯛꯄꯤꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯍꯦꯕꯇ ꯑꯩ ꯑꯃꯨꯛꯇꯪ ꯃꯁꯤꯁꯨ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯝ ꯑꯁꯤꯗꯗꯤ ꯐꯦꯚꯣꯔꯇꯤꯖꯝ ꯑꯗꯨꯒ ꯅꯦꯄꯣꯇꯤꯖꯝꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯔꯤꯃꯈꯩ ꯇꯧꯗꯕꯅ ꯆꯨꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯗꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯒ ꯕꯣꯔꯗꯤꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯟड ꯔꯦꯒꯨꯂꯦꯁꯟ ꯑꯦꯛ 2017ꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯤꯕ ꯍꯥꯟꯅ ꯁꯨꯔꯝꯗꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕꯗꯒꯤ ꯀꯛꯊꯠꯄꯅꯤ ꯈꯪꯗꯦ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯕꯤꯄꯤꯟꯆꯟꯗ꯭ꯔ ꯂꯥꯛꯆꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯣꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯩꯅꯣꯒꯤ ꯁ꯭ꯀꯨꯜꯒꯤ ꯏꯁꯨꯁꯤ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯑꯦꯅꯤ ꯕꯣꯔꯗꯤꯡ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯍꯥꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯌꯥꯕꯁꯤꯗꯤ ꯂꯧꯐꯝꯁꯤ ꯂꯩꯇꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯕ ꯌꯦꯡꯁꯤꯟꯕꯤꯅꯕꯁꯨ ꯂꯩꯇꯕ ꯑꯗꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯔꯗꯤꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯊꯣꯛꯏꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯄꯥꯏꯈꯠꯄꯗꯤ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯣꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯁꯤ ꯊꯤꯡꯖꯤꯜꯂꯤꯁꯤꯗ ꯍꯣꯏ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄ ꯍꯥꯏꯁꯤ ꯌꯥꯝꯅ ꯐꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯩꯁꯤꯗ ꯇꯝꯍꯧꯔꯤꯕ ꯁ꯭ꯀꯨꯜ ꯁꯤꯗ ꯇꯝꯍꯧꯔꯤꯕ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯌꯣꯜ ꯑꯃꯔꯣꯝ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯏꯔꯥꯡꯁꯤ ꯂꯦꯞꯇ꯭ꯔꯒꯗꯤ ꯊꯥ ꯑꯃꯔꯣꯝ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯆꯨꯞꯄ ꯁ꯭ꯀꯨꯜꯁꯦ ꯊꯤꯡꯈꯤꯕꯁꯨ ꯌꯥꯏ ꯃꯁꯤꯗ ꯃꯥꯡꯖꯍꯧꯒꯗꯣꯏꯁꯦ ꯃꯍꯩꯔꯣꯏ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯕꯨꯁꯨ ꯃꯍꯩ ꯇꯝꯍꯟꯕ ꯐꯪꯍꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯀꯔꯤ ꯄꯥꯏꯈꯠꯄ ꯌꯥꯏ ꯃꯍꯩꯔꯣꯏ ꯀꯌꯥ ꯁꯤꯔꯒ ꯃꯅꯤꯄꯨꯔꯗ ꯑꯆꯨꯝꯕ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯦꯝꯁꯨꯒꯤ ꯋꯥꯍꯪꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯍꯩꯔꯣꯏ ꯁꯤꯕꯁꯤ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯣꯠ ꯃꯛꯇꯗ ꯃꯍꯩꯔꯣꯏ ꯁꯤꯕꯁꯤ ꯍꯟꯗꯛꯀꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯕꯣꯔꯗꯤꯡꯁꯤꯡꯗ ꯃꯍꯩꯔꯣꯏ ꯁꯤꯕꯒꯤ ꯊꯧꯗꯣꯛꯁꯦ ꯇꯠꯇꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯊꯝꯖꯔꯤꯕ ꯄꯣꯏꯟꯗꯤ ꯊꯣꯛꯏꯕ ꯉꯁꯤ ꯉꯔꯥꯡ ꯊꯣꯛꯏꯕ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯣꯠꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯗꯨ ꯃꯇꯤꯛ ꯆꯥꯕ ꯑꯥꯏꯟꯅ ꯑꯩꯈꯣꯏꯅ ꯃꯣꯞ ꯇꯧꯔꯒ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯦꯅꯦꯜꯗ ꯐꯖꯅ ꯆꯠꯊꯕꯤꯔꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯟꯗꯤ ꯄꯤꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯗꯟꯗꯤ ꯄꯤꯕꯤꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯗꯒꯤꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯁꯥꯏꯠꯇꯒꯤꯁꯨ ꯄ꯭ꯔꯖꯥꯅꯁꯨ ꯂꯣꯏꯅ ꯄꯦꯟꯅꯒꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯃꯊꯟꯇ ꯁꯨꯏꯁꯥꯏꯠ ꯇꯧꯕꯅꯤ ꯃꯊꯟꯇ ꯍꯦꯡ ꯇꯧꯕꯅꯤ ꯍꯥꯏꯕꯔꯣꯝꯗ ꯄ꯭ꯔꯆꯥꯔ ꯇꯧꯔꯀꯥꯟꯗ ꯑꯦꯚꯟ ꯑꯉꯥꯡꯗꯨꯒꯤ ꯏꯃꯦꯖ ꯃꯥꯒꯤ ꯁꯤꯈ꯭ꯔꯕꯅꯤꯅ ꯍꯥꯏꯖꯟꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯟꯕ ꯋꯥꯔꯤꯁꯤꯡ ꯐꯤꯕꯝ ꯑꯃ ꯑꯅꯧꯕ ꯀ꯭ꯔꯤꯌꯦꯠ ꯑꯃꯒ ꯇꯧꯔꯛꯑꯀꯥꯟꯗ ꯄꯨꯔꯥ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯇꯥꯏꯌꯣꯟꯅꯍꯟꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯃꯥꯡꯗ ꯈꯨꯔꯥꯏꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯈꯛꯇ ꯑꯩꯈꯣই ꯁꯤꯁꯤ ꯇꯤꯚꯤ ꯀꯦꯃꯦꯔꯥ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯃꯈꯛ ꯁꯨꯏꯁꯥꯏꯠ ꯇꯧꯔꯒ ꯂꯩꯈꯤꯗꯕꯒꯤ ꯑꯃ ꯂꯩ ꯃꯇꯝ ꯁꯤꯁꯤ ꯇꯤꯚꯤꯗꯨ ꯌꯦꯡꯉꯀꯥꯟꯗꯗꯤ ꯄꯦꯔꯦꯟꯁꯅꯁꯨ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅꯁꯨ ꯌꯦꯡꯉꯀꯥꯟꯗ ꯁꯤꯗꯤ ꯃꯁꯥꯅ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯉꯝꯃꯦ ꯀꯅꯥꯝꯇꯗ ꯀꯩꯅꯣ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯃꯥꯅ ꯆꯪꯉꯤꯕ ꯑꯇꯣꯞꯄ ꯃꯤ ꯆꯪꯈꯤꯕ ꯂꯩꯇꯦ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯂꯣꯏꯅ ꯁ꯭ꯇꯨꯗꯦꯟꯠ ꯑꯗꯩ ꯄꯦꯔꯦꯟꯠꯁꯤꯡ ꯂꯣꯏꯅ ꯌꯥꯎꯔꯀꯥꯟꯗ ꯑꯗꯒꯤꯗꯤ ꯇꯤꯆꯔ ꯌꯥꯎꯔꯀꯥꯟꯗ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯎꯃꯤꯟꯅꯔꯤꯅꯤ ꯑꯗꯨꯝꯕꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯔꯤꯒꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯗ ꯑꯇꯝꯅꯅ ꯃꯤꯌꯥꯝꯗ ꯄꯦꯟꯗꯕ ꯐꯥꯎꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟꯁꯤꯡ ꯗꯣꯔꯃꯦꯇ꯭ꯔꯤ ꯔꯨꯝ ꯑꯃꯗ ꯃꯤꯑꯣꯏ 53 ꯂꯩꯕ ꯀ꯭ꯂꯥꯁ 6ꯒ 7ꯒ ꯃꯤꯑꯣꯏ 53 ꯂꯩꯕ ꯗꯣꯔꯃꯦꯇ꯭ꯔꯤꯒꯤ ꯑꯆꯧꯕ ꯔꯨꯝ ꯑꯃꯈꯛꯇ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯡ ꯇꯧꯔꯦ ꯍꯥꯏꯔꯒ ꯊꯧꯔꯤ ꯌꯥꯜꯂꯦ ꯍꯥꯏꯔꯒ ꯀꯅꯥꯝ ꯈꯪꯍꯧꯗꯦ ꯍꯥꯏꯕꯁꯦ ꯌꯥꯕ꯭ꯔꯥ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯗꯦꯗꯤꯀꯦꯇꯦꯠ ꯀꯟꯁꯔꯟ ꯋꯥꯔꯗꯦꯟ ꯃꯈꯣꯏꯗ ꯋꯥꯔꯗꯦꯟ 3 ꯂꯩ ꯍꯥꯏ ꯗꯦꯗꯤꯀꯦꯇꯦꯠ ꯀꯟꯁꯔꯟ ꯋꯥꯔꯗꯦꯟ ꯑꯃ ꯑꯉꯥꯡꯒꯤꯅꯤꯅ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯔꯕ ꯀꯩꯅꯣ ꯕꯣꯔꯗꯤꯡ ꯑꯃꯈꯛꯅꯤ ꯃꯗꯩꯗꯨꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯅ ꯋꯥꯔꯗꯦꯟꯗꯨꯅ ꯈꯪꯗꯦ ꯍꯥꯏꯗꯅ ꯆꯦꯟꯕ ꯌꯥꯕ꯭ꯔꯥ ꯅꯝꯕꯔ 3 ꯄꯣꯏꯟꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯇꯝꯗꯨꯗ ꯂꯩꯇꯕ꯭ꯔꯥ ꯅꯝꯕꯔ 4 ꯄꯣꯏꯟꯠ ꯁ꯭ꯀꯨꯜꯁꯤꯒꯤ CCTV ꯀꯦꯃꯦꯔꯥ ꯀꯗꯥꯏꯗ ꯐꯤꯠ ꯇꯧꯕꯒꯦ ꯀꯗꯥꯏ ꯖꯒꯥꯗ ꯐꯤꯠ ꯇꯧꯕꯤꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯗꯣꯔꯃꯦꯇ꯭ꯔꯤ ꯔꯨꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯕꯅꯤꯅ ꯊꯣꯡ ꯂꯣꯟꯁꯤꯟꯕꯁꯦ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯇꯨꯝꯕ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯂꯣꯜꯂꯦ ꯍꯥꯏ
adugi aroiba last tumba mi do kanana nongalaga han ba thong hang to do kanana haibana chingba amasung nongalaga akogi ayukta PT tawni haidana khar hujik angang singi mochi hujik pura angang the mental torture ni hujik lais amana ama haini mochi loina khenare kana gi pressure laibano koi khangjate aduna ayukta media coverage sangi yade akoi police ka kana mo khara atopa changba yaba laibiram gani mo school authority na tanaraga guardian changi yade media changi yade shiriba laikhidra imung gi parent changi haba pau yadre laikai gi mi changi haba adu ebe tarabadi hariba mi sisa achumba pothokse haba lambida school authority na changsande makona evidence manganaba evidence losanaba hariba thodok asi karisu laitaba moina oihanaba makona honabani aduna sahi yankai ga mari manipur gi satra mahirogi amsung manipur gi namta mang tharaga chelak AMSU na bebisna gi ningthaujam bebisna chanu gi mihat asi strongest term the strongest degree the condemn tawi lone ne am ngakli badi manipur da lairiba khogi guardian association lone manipur lairiba khogi recognized private welfare association laibiriba atop lupsingna mahiroi ma sira kari gi condemn tawdribano habsa achaw wahang ama oiduna dum lai habdi khogi school authority dagi yamna positive oiba response phangdaba hairiba thodok asida achumba langlana phangnabu honabada mateng pangningбаги wakhalon ama uraktabadagi asigumba khongjang sing asi lakhibne ba pamaduni ai makhatana jajari lakchning base ja hojiki thoiba thodok sigi matanga bailena na khoigi hairiba school asigi principal su oidiba aduga all manipur recognized private school welfare association gi president oirambani marks phambig lawthokre aduga hojik fawda masigi matangda association na kari khanaba kari si matangda kari wipe lobo laikre aduga hojik fawda misi sigi matangda association dagi kari gumba wafam amata thamakta base hojik AMSU ki makari chaibi khre masigi matang na kari leibi ke duguma tem tham masi sengdoksage akhoi association ni makari gi kari gumta thamde habidumadi masi warubiroi akhoi thamgre press meet tawdana akhoi yam strongest term da akhoi gi nongai tabdu phungdokhrabane masi media na sakhini adigi tongan ba akhoi na hujik akhoi su yamna phumbangnari maramdi kari no habada akhoi na hana khanjabasi misi sigi matangda soidna magi langla langjin puthokna bagi thabak tudi akhoi association su yamna maru oiba thodang akhoi logadabani habagi akhoi aso fire amalai maduna maram warakandani akhoi na akhoi president gi thau pubiramba akhoi madam landoni akhoi suspend tor thamjaribsi maramdi karino haibma tamda mayamna ui madudi karino haibma tamda akhoi association gi president oiribasi thoiba thodoksigigi mayamna kari haitare khwaidigi maru oiba misak amani haidana lawraga leibanina akhoi hojik even leitaba numit gi ayuktuda ngasai takpiri du akhoi changjil kanda ngasai leitibudagi mapa amadi mapan akhoi loi wadi phamaga wari sane akhoi kari toksige kamai toksige noi apamana karino akhoi na kari karam mateng pangoge akhoi moi tanai adumoin hai matam gi obada dum akhoi support to biu akhoi zum tawni haigi still akhoi ausi support to na bidum akhoi left lei aduna nin han media gi mang so akhoi haijagisi any masig investigation torok matamda akhoi gi association na pangba yaba mateng pangjagani leibaki ihogdani khangde achung aran langla langjin puthokna hona matamda akhoi yonglei melei naidana akhoi president oirami ama torami habi ufum sonat natana maramdi bebisna haba angangsi akhoi gi su isani lamdam sigi asset ni akhoi ni school tawe haidana hekta standard of work kan gadab nate mana aran ba thabuk tormagadi magi ain gi oiba matik adum ma phangjagadabani masid akhoi na kallu sum ngamoi but akhoi na hoji yengadabadi akhoi na siriba misi si karamaina siribano fact kanamdana conceal to ya pote numitu da leibasi mogi forensic science laktana kotana mogi parents manung da lei mapa mama amadi magi mapan adum lei manung da dum lei bani akhoi ga wari sana dana leiri ni akhoi su hek paulu tabadagi akhoi lai lakma tamna moi parents sing police me am leirame akhoi len bakanda moi parents sing wari sane kana mu kangbuna akhoi hana la ame haiba akhoi gi advisor oiba
ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯝꯕ ꯍꯥꯏꯅ ꯑꯃꯈꯛ ꯂꯩ ꯃꯥꯗꯤ ꯍꯥꯟꯅ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁꯤꯡꯒꯁꯨ ꯃꯣꯏ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯒ ꯃꯥꯁꯤ ꯑꯗꯨꯒꯨꯝꯕ ꯗꯣꯁꯥ ꯑꯃ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯅꯤꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯇꯥꯛꯇ ꯌꯥꯗꯅ ꯇꯥꯛꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯥꯁꯦ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯕꯗꯒꯤ ꯆꯪꯉꯒꯦꯅ ꯆꯪꯕꯗꯒꯤ ꯃꯥ ꯍꯥꯟꯅ ꯊꯨꯡꯉꯝꯃꯦ ꯍꯥꯏ ꯑꯗꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯗꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯨꯡꯉꯦ ꯍꯥꯏꯗꯅ ꯃꯁꯤꯁꯨ ꯍꯥꯏꯕꯤ ꯃꯗꯨꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯁꯤꯗ ꯕꯥꯏꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯒꯗꯧꯕꯁꯨ ꯂꯩꯇꯦ ꯇꯧꯁꯨ ꯇꯧꯖꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯕꯦꯕꯦꯁꯅꯥꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯦꯝꯁꯨꯒꯤ ꯏꯅꯥꯎꯅ ꯇꯥꯛꯄꯤꯔꯤꯗꯨꯅꯤ ꯑꯦꯝꯁꯨꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯇꯝ ꯀꯨꯏꯅꯁꯨ ꯑꯦꯝꯁꯨ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯅ ꯂꯥꯛꯄꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯃꯣꯏꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯁꯤꯟꯁꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯃꯣꯏ ꯑꯩꯈꯣꯏ ꯃꯇꯦꯡ ꯏꯇꯦꯡ ꯇꯧꯅꯗꯅ एजुकेशन की मरम चाखटमिननब होनादना लापनी ngasisu एमसुना लौबीरिबा थौदांगसे मसिदा अखोय फुल्ली सपोर्ट तौगनी जेसीना ताल तौरिबा सिसु अखोय हौजिक हेक अखोयना चंगजिलु मतमना जेसीना अखोय वरौ वम लेबनीना संगु मतम अखोयना अखोयना लान लौगद्रा अखोय सि मोइना मोगी पावलो थोपा लागा तोबरा तमबैन उगिद्रा कायबगी अखोय यम चिंगनजै मदुना मरम मरकान अखोय सि हयेंमक अखोय मीटिंग कौखरे अदो अखोय जनरल बॉडी अचौम तौगनी मधुग लोयना करमबा मओंगदा अखोयना सपोर्ट तौसिगे हाबदो अखोय खनगनी अदुना हौजिक मयामना नुंगनांगबिरिबसि नुंगनांगबिगनु अखोय मतम चुप्पदा अचुम पुथोकनबगिदमक्तदी अखोय लेगनी एमसुना चंगजिलैबा खोंथांग अम जेसीना चंगजिलैबा खोंथांगसिदा अखोय सिंसरली अखाक लेतना अखोय सोयदना मतेंग पांगजगनी मसिना मयामना लाना लौबिगनु हाबसिमा अई सेंगदोकसगे मयाम फमदा अखोय सेंट्रल बाट पुल नत्रगा एनी अतोप स्कूल अम ओइरगसु हाइरिबा ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन की लूप यावबा सिंगी मनुंगदा मनुंगी ओइबा स्कूल अम ओइरगसु अचुम्बदुदि कैदौनुंगदा लोतुनु थंबे यारोय अदुगा हाइरिबा अचुम्बदु पुथोकनबो होनाबदा मतेंग चाउना पांगनि हाइबा वफम मसि अखोयगी जान ताकपिबनी मतंग स्वादा ब्रेक अम लौजगे ब्रेक की मतुंग याम तुन हंजरके इंपैक्ट न्यूज मियंग तादन लेबि नुंगाई मैम अमुक तराम नौचरी खनम लिबसी रेगुलेशन फॉर बोर्डिंग स्कूल मैंडेटरी ऑब्लिगेशन हाइबदि अखोयगी मणिपुर लेरिबा बोर्डिंग स्कूल सिंग असिदा चप चाबा चन कंगोनमा थमदब यादबगी तंगाई फदब लाकपसिगी मतंगदनी आई मखाताना एगा रोबिंद्रो दासके एगा अखोयगी थोलिबा थोदोकसिगी मतंगदा एजुकेशन डिपार्टमेंट मरुइना एजुकेशन मिनिस्टर ngasi phawa wai mata haidaba aduga JC ki site ki khwaida ki sauri basi school di authority da ngasi phawa moi da laktaba ado asiyo na thoklaba khoi hojik phawa khoi ngaki mamang da mayam irang hodana lambi thingdana tear gas kaptana taunarba matam sida khoi gi hojik phawa da sumaina leibak ki mapi mapa mu oiriba aduga hairiba bibak hairiba education department ki su minister oiriba makhoi di wafam amta ga thamaktaba aduga department ni makai digi aduga school authority ki makai digi kaim da haik taba sida hena सावन बम पोहन बा मसीगी मतंग करी थमिनी स्कूल अथॉरिटी की बाई कई देगी थी उसकी अब मैदान बंधुनी ने प्रेस में कम तौरगा थमन लेगी गथे नोंगान बगे सीबन में तुतरा नोंगान बगे कनो तो अदो एजुकेशन मिनिस्टर की माई कई देगी थी कसी वारी साना बम तौरा बगैना प्रेस तारकदा एजुकेशन मिनिस्टर वारी साना बे पोदमा लई बुनी वा तौरी अदो खर थेंगे है बोंदी है बे आई तौदी है दिया दरे एजुकेशन मिनिस्टर से हौजिक नाकी ममांगदा कोई प्रेसिंग चलु मतमदा JC की मकेदी क्वाइरी कन हाइपो वापम सिंग दोइन थमजरी अदा गसाई बाज JC उदे यारी सरकारी ओइबदि आइना थेंगजगिबदा मसि मैजिस्ट्रेट इंक्वायरी तौनिना मैजिस्ट्रेट इंक्वायरी म ऑर्डर तौ माले दगे साइदा आइना सुम पंजनिंग बखरना पोस्टमार्टम रिपोर्ट लेरे गसाई लेक ऑफ ऑक्सीजन हाइगरा अमा हाइगरा गसाई सुसाइड की मतंग दा कोई डॉक्टर हमना कोई पोंगनाफम दा आर्टिकल अम की सुसाइड या मानदबा अगोय ने हेगी येबदा मसी सुसाइड तो बरो मीना हापोरम बने अदु तो याम खनबा अदुगा सुसाइड पोट सुम बचिने निगाय पोट मयाम मा गसाई बवोदा कनो लेकोम तेरे में हेबु चिने निगाय ओय मकराय थोबनो सिगी पोट मा अदुगा माना लेबो मोगी कनो सि मरो लोन बो फमुंगी फमुंदुदगी तौदु खु खुद पुलमी हाइबा पोतुदा मधु सुसाइड ओरो हे हेक्ता हाइबा जुमो मरमदि आइसि लेपगा आइना फंगबदो थौइरु किरे बगलौ फमदो दु सिबि है सिगा गाय सुसाइड की दि साइ बॉडी वेट ना तौजेबो पोटिना अदु गसाइगे लेक ऑफ ऑक्सीजन हाइबसदा उजिगी करोना एमसुगी नाउ ताकुइबा सो गसाइगे मो नमसनबरा अम तौबरा कै तौबे हाइबगी पोट वक लेबदो अदुगा सुसाइड की सिम्टोम ग्रसु
ꯃꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯁꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯖꯕꯅꯤ ꯁꯤ ꯁꯨꯏꯁꯥꯏꯠ ꯑꯣꯏꯔꯒꯗꯤ ꯁꯨꯝꯕ ꯀꯩꯅꯣꯁꯤ ꯎꯕ ꯐꯪꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨ ꯀꯩꯅꯣ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇ ꯁꯣꯏ ꯌꯥꯎꯔꯝꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯍꯣꯃꯤꯁꯥꯏꯗꯦꯜꯅꯤ ꯁꯨꯁꯥꯏꯗꯦꯜꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ 60% 80%ꯗꯤ ꯈꯪꯕ ꯉꯝꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯤꯉꯩꯗ ꯔꯤꯄꯣꯔꯠ ꯐꯪꯉ ꯃꯇꯨꯡꯗꯗꯤ ꯃꯁꯤ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯅ ꯁꯣꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯣꯔꯦ ꯍꯥꯏꯗꯅ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯨ ꯂꯦꯞꯈ꯭ꯔꯕꯁꯤꯅꯤ ꯑꯩꯅ ꯆꯤꯡꯅꯖꯔꯤꯁꯦ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯑ ꯃꯇꯝꯁꯤꯗ ꯃꯣꯏꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯗꯦ ꯍꯥꯏꯕꯤꯕ ꯆꯨꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯦ ꯁꯤ ꯐꯪꯉꯦ ꯁꯤꯗ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕꯒꯨꯝꯕ ꯀꯔꯤꯝ ꯍꯥꯏꯗꯦ ꯄꯨꯔꯥ ꯁꯥꯏꯂꯦꯟꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯑꯃꯈꯛ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯃꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯊꯨꯅ ꯉꯔꯥꯡ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯑꯗꯣ ꯁꯤ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕꯁꯤ ꯃꯇꯥꯡꯗ ꯄꯨꯔꯥ ꯁꯥꯏꯂꯦꯟ ꯑꯣꯏꯕꯒꯨꯝꯕ ꯑꯃ ꯁꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯨꯅ ꯍꯥꯏꯕ ꯌꯥꯗꯕꯒꯨꯝꯕ ꯂꯩꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣ ꯈꯔ ꯄꯦꯁꯤꯐꯥꯏ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯄꯦꯟꯅꯅꯕ ꯈꯔ ꯃꯈꯩꯗꯤ ꯍꯥꯏꯕꯤꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯗꯤ ꯈꯟꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯁꯤ ꯑꯉꯥꯡꯗ ꯁꯨꯏꯁꯥꯏꯠ ꯇꯧꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯁꯨꯏꯁꯥꯏꯠ ꯇꯧꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤ ꯃꯇꯝꯒꯤ ꯀꯩꯅꯣꯔ ꯈꯪꯗꯦ ꯑꯣꯜꯂꯛꯄ꯭ꯔꯥ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯔꯤꯜ ꯇꯨꯔꯦꯟꯗ ꯁꯤꯅ ꯐꯪꯈꯤꯕꯗꯨ ꯃꯗꯨ ꯁꯨꯏꯁꯥꯏꯠ ꯑꯣꯏꯕ ꯃꯥꯜꯂꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯗꯨ ꯃꯤꯅ ꯑꯗꯨ ꯇꯧꯕꯤꯒ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯏꯍꯧ ꯑꯃꯗꯁꯨ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯅ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯊꯥꯕꯗ ꯃꯕꯨꯡꯗꯨꯅ ꯏꯃꯥ ꯇꯥꯛꯀꯅꯤꯅ ꯆꯩꯔꯨꯕꯗꯒꯤ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯒ ꯃꯥꯁꯤ ꯀꯤꯕꯗꯒꯤ ꯃꯕꯨꯡꯗꯨ ꯃꯔꯥ ꯂꯩꯇꯕꯗꯤ ꯅꯠꯇ꯭ꯔꯤꯀꯣ ꯃꯥꯁꯨ ꯐꯥꯅꯤꯡ ꯇꯧꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯕꯨꯡꯗꯨꯅ ꯑꯦꯕꯦꯠꯃꯦꯟꯒꯤ ꯀꯩꯅꯣꯝꯈꯛ ꯃꯕꯨꯡꯗꯨꯗ ꯌꯥꯎꯔꯦꯕ ꯅꯪ ꯏꯃꯥ ꯇꯥꯛꯀꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯀꯤꯍꯜꯂꯨꯕꯗꯨꯅ ꯑꯉꯥꯡꯅꯤꯅ ꯀꯤꯈꯤꯗꯅ ꯇꯨꯔꯦꯟ ꯆꯣꯡꯊꯣꯔꯛꯄ꯭ꯔꯥ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯤ ꯃꯥꯁꯨ ꯀ꯭ꯂꯥꯁ 7 ꯈꯛꯇ ꯇꯝꯕ ꯑꯣꯏꯔꯝꯒꯅꯤ ꯅꯤꯡꯀꯣꯂꯥꯕꯥꯁ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯗ ꯍꯧꯖꯤꯛꯀꯤꯁꯨ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯕꯣꯔꯗꯤꯡꯗ ꯊꯦꯡꯉꯤꯕ ꯀꯔꯤ ꯊꯣꯛꯏꯕꯅꯣ ꯊꯧꯗꯣꯛꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯀꯤꯕ ꯄꯣꯠ ꯌꯥꯎꯕ꯭ꯔꯥ ꯀꯤꯍꯟꯕ ꯀꯅꯥꯒꯨꯝꯕꯅ ꯑꯗꯩ ꯀꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯉꯣꯟꯗ ꯀꯔꯤ ꯊꯣꯛꯏ ꯌꯦꯡꯅꯕ ꯃꯌꯨꯝꯗꯒꯤꯗꯤ ꯌꯥꯕ ꯌꯥꯝ ꯄꯣꯠꯁꯨ ꯍꯔꯥꯎ ꯂꯩ ꯍꯔꯥꯎꯅ ꯆꯠꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯐꯣꯡꯗꯣꯛꯄꯗ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯂꯥꯟꯅ ꯂꯧꯕꯤꯕ ꯌꯥꯗꯦꯀꯣ ꯁꯨꯏꯁꯥꯏꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯏꯁꯥꯏꯠ ꯑꯁꯤꯒ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁꯀ ꯑꯣꯜꯃꯣꯁ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯑꯃꯁꯨ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯤ ꯑꯉꯥꯡꯒꯤ ꯀꯩꯅꯣꯗꯨꯁꯨ ꯁꯤꯅ ꯁꯨꯏꯁꯥꯏꯠ ꯑꯣꯏꯔꯝꯃꯒꯗꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯁꯤꯅꯤ ꯃꯌꯥꯝꯗꯨ ꯆꯤꯡꯅꯩꯁꯦ ꯃꯥꯁꯤ ꯁꯨꯏꯁꯥꯏꯠ ꯑꯣꯏꯔꯣꯏ ꯃꯤꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯌꯥꯟꯁꯤꯟꯕꯤꯕ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ ꯃꯌꯥꯝ ꯆꯤꯡꯅꯔꯤꯁꯦ ꯑꯗ ꯆꯤꯡꯅꯐꯝꯁꯨ ꯊꯣꯛꯏ ꯃꯔꯝꯗꯤ ꯅꯨꯡꯗꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯨ ꯑꯌꯨꯛꯇ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯇꯥꯕ ꯄꯥꯎꯗꯤ ꯆꯨꯝꯕ ꯂꯥꯟꯕꯅ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯅꯨꯡꯗꯥꯡꯗ ꯈꯪꯉꯝꯒꯅꯤꯅ ꯍꯥꯏꯅꯩꯌꯦꯕ ꯅꯨꯡꯗꯥꯡꯃꯛꯇꯨꯗ ꯃꯣꯏꯁꯤ ꯈꯪꯉꯝꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯗ ꯇꯥꯕ ꯄꯥꯎꯗ ꯑꯗꯨꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯊꯣꯔꯤꯇꯤ ꯈ꯭ꯋꯥꯏ ꯁꯣꯏꯕꯅꯤ ꯃꯣꯏ ꯍꯥꯟꯅ ꯉꯟꯇꯥ ꯈꯪꯉꯗꯤ ꯉꯟꯇꯥ ꯄꯨꯂꯤꯁꯇ ꯍꯥꯏꯕꯤꯔꯝꯒꯗꯧꯅꯦꯕ ꯁꯤꯗ ꯍꯥꯏꯍꯧꯗꯕ ꯀꯔꯤꯒꯨꯝꯕ ꯈꯪꯉꯝꯃꯒꯗꯤ ꯍꯥꯏꯍꯧꯗꯕ ꯇꯥꯔꯕ ꯃꯣꯏꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯈꯛ ꯁ꯭ꯋꯥꯏꯗ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯉꯁꯥꯏꯒꯤ ꯁꯥꯔꯀꯝꯁꯇꯦꯟꯁꯤꯌꯦꯜ ꯏꯚꯤꯗꯦꯟꯁ ꯂꯥꯛꯀꯗꯣꯏꯅꯦꯕ ꯉꯁꯥꯏ ꯑꯉꯥꯡꯗꯨꯒꯤ ꯆꯥꯛꯈꯥꯎꯗ ꯌꯥꯎꯔꯝꯕ ꯄꯣꯠꯇꯨ 40% ꯗꯥꯏꯖꯦꯁ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯃ ꯑꯩ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯩ ꯄꯣꯁꯃꯣꯔꯇꯦꯝꯗ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯨ ꯆꯥꯒꯤꯁꯨ ꯃꯣꯏꯁꯤ ꯅꯣꯔꯃꯦꯜꯂꯤ 7:30ꯗ ꯆꯥꯏ ꯍꯥꯏ ꯑꯗꯣ ꯇꯨꯝꯕꯗ ꯄꯨꯡ ꯑꯗꯨꯛ ꯆꯪꯉꯤ ꯍꯥꯏ ꯑꯗꯨꯗꯤ ꯁꯤ ꯀꯩꯅꯣꯁꯤ ꯃꯥꯁꯦ 10:30 ꯀꯗꯥꯏꯗ ꯁꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯃꯣꯠ ꯄꯤꯅꯕꯁꯨ ꯌꯥꯎꯋꯦꯕ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯃꯣꯏ 29 ꯂꯩꯕꯅꯤ 36ꯗꯨ ꯄꯨꯡ 10:30ꯗꯤ ꯂꯣꯏ ꯇꯨꯝꯃꯅꯤ ꯀ꯭ꯔꯦꯀꯥꯛ ꯇꯧꯁꯨ ꯇꯥꯔꯝꯒꯅꯤ ꯃꯥꯏ ꯃꯊꯛꯇꯁꯨ ꯃꯤ ꯇꯨꯝꯃꯤꯕꯅꯤ ꯀꯩꯗꯧꯝ ꯈꯪꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯁꯨ ꯌꯥꯝ ꯈꯟꯅꯅꯩꯕ ꯌꯥꯝ ꯆꯨꯝꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯑꯗꯨꯅ ꯁꯥꯏꯗ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯀꯔꯝꯕ ꯑꯦꯡꯒꯜꯗꯅꯣ ꯊꯤꯔꯦꯔꯒ ꯌꯦꯡꯁꯤꯜꯂꯒ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯒꯤ ꯏꯔꯥꯡꯁꯤ ꯌꯦꯡꯉꯒ ꯀꯩꯅꯣ ꯈꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯃꯤꯁꯤꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯍꯧ ꯍꯧꯔꯤꯕ ꯑꯗꯨꯒ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯪꯕꯤꯔꯒ खरा पॉजिटिव ओइबा रेस्पॉन्स खरा पीबे मथौ ताइबा वफमदुनी अदुगा एगा ngasai panjaningबसे इम्फाल वेस्ट एसपी ने दिंगारांगसी हा फोंदोखिबदि लेखरबनी अखोइगी मखोइगा लेमिनरिबा इनमेट आइतारे रूममेट मोइगा लेमिनरिबा सिंग अदु अयामबना माइनर ngakto ओइबनिना मखोइदा अखोइगी पुलिस ने हेक डायरेक्ट चलगा वहंग पांग तौबसु यादबा अदुना अखोइगी सिविल ड्रेस तगुम्बा गैका चलगा ममा पा यावरगा वहंग पांग तौबगी थबकती तम तम चथरी हाइबदि ngarang फोंदोखिबा लेखरबनी आई मखाताना बिपिन चंद्र लाक्सनिंग मसे
ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ JAC ꯁꯦꯝꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯊꯣꯔꯤꯇꯤ ꯎꯅꯗꯅ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯁꯤꯗꯤ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ JAC ꯁꯦꯝꯕ ꯏꯔꯥꯡ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯕꯤꯗꯦꯟꯁ ꯊꯤꯕꯗ ꯍꯦꯟꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯋꯥꯍꯟꯕ ꯈꯔ ꯗꯤꯂꯦ ꯇꯧꯕ ꯑꯃ ꯊꯣꯛꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯃꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯒ ꯏꯔꯥꯡ ꯇꯧꯗꯕꯤꯗ ꯃꯁꯤ ꯑꯆꯨꯝꯕꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯦꯅ ꯀꯟꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯏꯔꯥꯡ ꯇꯧꯗꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯍꯧꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤꯗꯤ ꯃꯤ ꯁꯤꯗ꯭ꯔꯤꯉꯩ ꯑꯗ ꯏꯍꯧ ꯍꯧꯗ꯭ꯔꯤꯉꯩ ꯅꯥ ꯄꯪꯉꯒꯦ ꯍꯥꯏꯗꯅ ꯂꯩꯔꯕ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯕ ꯃꯤꯍꯨꯠꯁꯤꯡ ꯂꯣꯏꯅꯅ ꯁꯔꯀꯥꯔꯒꯤ ꯃꯦꯆꯤꯅꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯅꯠꯇ꯭ꯔꯒ ꯃꯦꯖꯤꯁꯇ꯭ꯔꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ JAC ꯁꯥꯏꯠꯇꯒꯤꯗꯤ ꯀꯩꯁꯨ ꯂꯩꯖꯍꯧꯗꯦ ꯍꯧꯖꯤꯛꯀꯤ CBIꯗ ꯅꯝꯕꯔ 5 ꯐꯥꯔꯁ ꯄꯣꯏꯟꯗ ꯂꯩꯍꯧꯔꯤꯁꯦ ꯗꯤꯃꯥꯟꯁꯦ CBIꯗ ꯁꯤꯟꯅꯔꯀꯥꯟꯗ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦ ꯁꯤꯒꯤ ꯗꯤꯃꯥꯟꯁꯤꯅ ꯃꯥꯡ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯍꯧꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯏꯍꯧꯁꯤ ꯄ꯭ꯔꯖꯥꯅ ꯏꯍꯧ ꯌꯥꯝ ꯄꯥꯝꯃꯟꯗꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯍꯧ ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯊꯪꯅ ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯊꯪ ꯊꯥꯅ ꯀꯔꯤ ꯂꯩꯔꯤꯒꯦ ꯊꯤꯕ ꯃꯣꯏꯅ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁ ꯁꯥꯏꯠꯇꯒꯤ ꯎꯕꯤꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯕ ꯏꯍꯧ ꯄꯥꯝꯕ ꯏꯔꯥꯡ ꯄꯥꯝꯕ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯣꯏꯅ ꯎꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯗꯥꯏꯇ ꯌꯥꯎꯗꯕ ꯋꯥꯉꯥꯡꯅꯤ ꯍꯥꯏꯖꯅꯤꯡꯉꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯀꯅꯥꯅ ꯂꯥꯟꯕꯅꯣ ꯖꯁꯇꯤꯁ ꯑꯩꯈꯣꯏꯅ ꯗꯤꯂꯦꯠ ꯃꯣꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯖꯁꯇꯤꯁꯇꯣ ꯑꯩꯈꯣꯏ ꯗꯤꯅꯥꯏ ꯇꯧꯈꯤꯅꯤ ꯑꯩꯈꯣꯏ ꯐꯪꯉꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗꯣ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯊꯈ꯭ꯔꯒ ꯃꯌꯥꯝꯁꯦ JACꯗ ꯈꯔ ꯌꯥꯁꯟꯅꯈ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯈꯔ ꯐꯨ ꯆꯩꯔꯒ ꯀꯩꯗꯧꯔꯒ ꯌꯥꯁꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯈꯔꯒ ꯃꯥꯟꯅꯔꯒ ꯇꯧꯕꯗꯣ ꯃꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯤꯡꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯨꯗ ꯔꯦꯒꯤꯡ ꯁꯤꯁꯇꯦꯝ ꯂꯩꯕ꯭ꯔꯥ ꯅꯝꯕꯔ 1 ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯅꯥꯒꯨꯝꯕꯅ ꯔꯦꯞ ꯇꯧꯕꯤꯕ꯭ꯔꯥ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯤꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯕꯨ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯅ ꯉꯁꯤ ꯗꯦꯠ 17ꯒꯤ ꯑꯍꯤꯡ ꯅꯨꯡꯗꯥꯡꯗ ꯁꯤꯕꯗꯣ 18ꯒꯤ ꯑꯌꯨꯛꯇ ꯃꯌꯥꯝ ꯀꯧꯕꯅꯤꯅ ꯉꯁꯤ ꯗꯦꯠ 23 ꯌꯧꯔꯦ ꯁꯥꯡꯉꯕ ꯅꯨꯃꯤꯠꯅꯤ ꯀꯩꯝꯇꯁꯨ ꯐꯣꯡꯗꯣꯛꯇꯦ AMSUꯗ ꯅꯨꯃꯤꯠ 2 ꯈꯛ ꯄꯤꯕꯤꯌꯨ ꯄꯋꯥꯔ ꯄꯤꯕꯤꯌු AMSUꯅ ꯃꯗꯨꯒꯤ ꯍꯧꯕꯗꯩ ꯂꯣꯏꯕꯒꯤ ꯋꯥꯔꯤꯗꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯐ꯭ꯂꯥꯁ ꯇꯧꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯊꯝꯖꯔꯦꯕ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯑꯗꯨꯒꯤ ꯄꯋꯥꯔꯗꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔ ꯅꯠꯇꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯃꯊꯧꯅꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯗꯨ ꯇꯧꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗ 50% एविडेंस नत्रगा दुई वारी वकोंसिंग अखोइद हुजिक दुगी कलेक्शन अखोइद लेजरे अदुना मसिदा माइ लेदना चेनमने यारोय ngसागी अचुम्बा लोसन बा यारोय अरान ममिसिंग दंदी पीगदबनी मतिक चाबा दंदी पीगदबनी माहिरु सोप एमसुनु यारोय वखम थमजे हाइबदी मणिपुर ममांग थोखिबा तिंखांग क्या थोखिबा तोआन तोआन बा थोदोकसिंग दा इहौ हौदना इरांग तौदना खि वारोइसिन मा पुरकपा ngमकिदबा क्या दुना मरम ओइरगा खि थोलिबा थौदोक असे थेंथखरगदी अचुम्बा लंगलांजिन दु फंगबा ngमोइद्रा हाइबगी वकलोन सिदा खि मियामना मरुइना माइरोइसिंगना खोंजंग जंगसलकपनी अदुगा हाइरिबा थौदोकसिगी मतंगना करिगुंबा AMSU दा सिनबिरगदी हाइबा थौदोकसिगी मरिक चुम्बा लंगलांजिन दु पुथोकपा ngमगनी हाइबगी थाजबसु AMSU दि थाबिरि आई मखाताना ओजा लाक्सगे अदो खि हौजिकी थौदोकसि मरुइना हौजिकसे अहानबदा खि चुम्ना खकी थौरी यालमगा सिबगी सिदगी हौजिकती करिगुंबा तोआन तोआन मैकैदगी वफम म्याम थोले वफम म्याम थोलकपसिना मरम ओइरगा मसी खि मैकै क्यादगी कंडेम तोरकपा अदुगा स्कूल थिंजनबा अदुगा मसी खि आइन यादब लुप फावबा मसी स्कूल से थिंजनगदबनी असु मरान पुथोकदबनी हाइबसे लोइम खंगनरे म्याम खबर यावनरे इ पावतो लोइ यावनरे अदा मसिदैसिदा खि स्कूल अथॉरिटी दगी हौजिक फावबदा खि प्राइवेट स्कूल की एसोसिएशन अमा ओइना स्कूल अथॉरिटी की हौजिक फावबदा मखोइगी लेरिबा वखलोनसिंग मखोइना पिरेइबा पाखुमसिंग असि कदाइ फावबा खोइना जस्टिफाई तौबा याय खि एसोसिएशन अमगी मेंबर अमा ओइना अदुगा मसिगी मतंगदा करम्बा स्टेप हेना लखटलगदी खि मियामना पामनरिबा डिमांडसिंग असि फंगबदा खरद ओइरबसु ngमगदगे हाइबदु मतेब थम स्कूल की अथॉरिटी ने थमीबदुसु अखोइ फुल्ली कोई हौजी असेंबदो खंद्रिबनीना थाजदे मियामना लाउरिबो खोलाउसिसु मियामगे खोलाउनी पेनबगे खोलाउनी मसिमंगना चुमे हाइबनसु कोइन लोबो यादरी मरमदी करिनो हाइमतमदा थोइबो थौदोकसिगी एक्सीडेंट सिगी हौरकफम अमा हौजी कन्ना थिगतपा हौरी अना मसी अइना खनबदा
ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀooperation ꯄꯤꯔꯒ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯏꯔꯥꯡꯁꯤꯁꯨ ꯁꯥꯒꯠꯇꯕ ꯌꯥꯗꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯦꯝꯁꯨꯒꯤꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯄꯨ ꯌꯥꯝꯅ ꯍꯨꯟꯖꯕ ꯅꯠꯇꯦ ꯏꯃꯥ ꯏꯄꯥꯗ ꯑꯣꯏꯅꯖꯕꯅꯦ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯗ꯭ꯔꯒꯗꯤ ꯑꯆꯨꯝꯕꯁꯤ ꯄꯨꯊꯣꯛꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯑꯦꯝꯁꯨ ꯑꯦꯝꯖꯦꯁꯤꯅ ꯈꯟꯖꯔꯤꯁꯤꯁꯨ ꯃꯁꯤꯁꯨ ꯂꯥꯟꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ 이ꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯄꯦꯔꯠ ꯑꯃ ꯄꯨꯂꯤꯁꯅ ꯀꯟꯅ ꯆꯠꯊꯩ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯇꯥꯖꯩ ꯃꯥꯒꯤ ꯋꯥꯔꯗꯦꯟꯁꯨ ꯐꯥꯔꯒ ꯂꯩꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯃꯥꯒꯤ ꯀꯟꯁꯔꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯑꯗꯒꯤ 스쿨ꯒꯤ ꯑꯣꯊꯣꯔꯤꯇꯤ ꯋꯥꯠꯏꯕꯔ 스쿨ꯒ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯅ ꯀꯧꯔꯒ ꯃꯗꯨꯒꯤ 이ꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯀꯟꯅ ꯆꯠꯊꯔꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯗꯨꯅ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯤꯗꯤ ꯃꯌꯥꯝꯒꯤ ꯄꯥꯕ꯭ꯂꯤꯛ ꯏꯁꯨ ꯄꯥꯕ꯭ꯂꯤꯛꯀꯤ ꯗꯣꯃꯦꯟꯗ ꯂꯥꯛꯈ꯭ꯔꯕ ꯏꯁꯨ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯀꯅꯥꯃꯠꯇꯅ ꯃꯁꯤ ꯑꯆꯨꯝꯕꯁꯦ ꯅꯥꯊꯩꯔꯒ ꯊꯝꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯩ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯍꯥꯏꯕꯤꯔꯤꯕꯁꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯝꯅ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ나 ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯦꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯖꯤꯑꯦꯁꯁꯤꯅ ꯇꯥꯜꯂꯤꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯗꯨꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯣꯛꯂꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯕꯠ ꯏꯐ ꯏꯟ ꯀꯦꯁ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ CBIꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯅꯕ CBIꯅ ꯊꯤꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯖꯤꯑꯦꯁꯁꯤꯅꯁꯨ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯗꯨꯅ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯃꯃꯥꯡꯗ ꯑꯆꯨꯝꯕ ꯀꯌꯥ ꯑꯃ ꯀꯟꯁꯤꯜ ꯇꯧꯗꯅ ꯂꯣꯠꯁꯤꯟꯗꯅ ꯊꯝꯈꯤꯕ ꯄꯣꯠ ꯑꯃ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ 스쿨 어토리티나 하이리브시 ꯆꯨꯝꯃꯤꯕ꯭ꯔꯥ ꯖꯦꯁꯤꯅ 하이리브 ꯆꯨꯝꯃꯤꯕ꯭ꯔꯥ 하이브 포석 ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯕ꯭ꯂꯤꯛ ꯄꯤꯄꯜꯁꯤꯡꯅ ꯆꯤꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ 이ꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯤꯔꯤꯕ ꯄꯨꯂꯤꯁ ꯂꯣ ꯏꯟꯐꯣꯔꯁꯤꯡ 에jen시 ꯄꯨꯂꯤꯁ 오피서ꯔꯁꯤꯡ 매지스트레ꯠ 인quiry ꯇꯧꯕꯗ ꯌꯥꯎꯕꯤꯒꯗꯧꯔꯤꯕ ꯇꯣꯉꯥꯟꯕ ꯍꯩꯁꯤꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯁꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟꯗꯣ ꯄꯨꯊꯣꯛꯅꯕꯒꯤ ꯊꯧꯅꯥꯗꯨ ꯑꯩꯈꯣꯏ ꯄꯤꯄꯜꯅ ꯄꯤꯐꯝ ꯊꯣꯛꯏ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯄꯤꯐꯝ ꯊꯣꯛꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ 스쿨ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯃꯛꯄ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯍꯦꯛꯇ 스쿨ꯅ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯡꯍꯥꯏꯗ ꯑꯩꯈꯣꯏ ꯈꯟꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯑꯣꯏꯕ 하이는 레이루라버니나 ꯑꯩꯈꯣꯏꯒꯤ 피플ꯅ lumme people 하이버스 야우드르ꯒꯗꯤ ꯑꯩꯈꯣ이 에소시에이션 ꯁꯦꯝꯕ ꯌꯥꯔꯣꯏ 스쿨 링ꯈꯠꯄ ꯌꯥꯔꯣꯏ ꯑꯗꯨꯅ whatever peopleꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯅ ꯆꯠꯊꯔꯤꯕ 이ꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯃꯁꯤ ꯑꯆꯨꯝꯕꯁꯤ ꯄꯨꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯁꯨ ꯑꯉꯝꯕ ꯃꯑꯣꯡꯗ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯊꯝꯖꯒꯦ स्कूल अथॉरिटी थम्लीब वाफम मखोगी वर्जन होरगसु हौजिक फाउगी कदाई फाउब चुम्बगे हाइबदो अखोइना हेक्टा लौब यादरे हाइबा वफमनि अदुगा हारिबा थौदोक असि मतंगदा यामनि कोऑपरेशन गा लोइनाना यामना मरिक चुम थिदोकलगा हंदकी मतंग असिदगिदि ममांग थोखिबा अखोइगी कुपसलगा थंगबिबा कया अदुसु अदुगुमना थमदनबा अखोइगी अचुम मम प्रोग्रामबैदमक्ता कन होनमिनि वफमदुनि अगादा कनो रोय ब्राउन बि लाक्सनिंगसे अगर सुमाइना अखोइगी बोर्डिंग द सिरमबा तोंगान हॉस्टेल गुम सिरमबसे मसिंगसे सुम यामछले हौजिकसे अदु ngасai amni thambikre तोंगान बचन पथामदि सेमिबिगी मथौ तारेना अदु मसी फना कुइना माइरोइसिंग लुपसिंगना अदुगा अखोइगी मणिपुर मियामदि लावरगदि लाकपनि मसीगे रेगुलेशन अम थंबिना बाना अदु हौजिक फाउबदि थमद्रि अदु मसीना मरम ओइगा हौजिकति माइरोइ कया अमा माइ तंबा फंगद्रे अदुगा अखोइगी अंगांग अमसु अखोइगी ममा पागिदि मसा मोइदि काइनारबनि फंगद्रे सुम थोदोक कया अम थोखरे मसी मतंगदा अखोइना अल्टीमेट ओइना हौजिक खुदक तौबा याबा स्टेप हाइबा तारे मणिपुर लेरिबा बोर्डिंग सिंग मरोइना प्राइवेट स्कूल सिंगदा मसी कइनो एबी आई अखोइगी खुदकी ओइबा कनोसे अतै स्कूल की लेरिबा बोर्डिंग सिंग की थिंगबा याउदे सुकिसिगी सुसिगा मरी लेना थिंगदे मोइदे दम एजेंसी दम चथरी मोगी प्रॉब्लम हजु तुंगदा थोक्तनबदि अखोइ नसाय हाइनगरे नसाइगी प्राइवेट स्कूल की रजिस्ट्रेशन रेगुलेशन एक्ट सेम बदमाइना बोर्डिंग की अमा सेम चुमी हाइबगी पोट अमखक अखोइ हाना पमानदग हाइनगरे अदुगा हौजिक लेरिबा स्कूल सिगी ओदि मोइ छात्र से याम लेबो कनमनि अदु छात्र मयाम अमगी पुलसी सु होय खंदब यादे मामले अतै मयाम समानन मांगिनबसु नते अतै मयाम तौबसिदा सुम तौबा पोट अदुसु कदु नते अना सिदा
खुदिमक से गवर्नमेंट की दायित्व दी ओदम थोई सी छात्र मयाम मांगदबगी कन्नबगी लौखटफम थोपम खोंथांगसु गवर्नमेंट लौखटफम थोई प्राइवेट स्कूल नि मोय मोय थोपनेना कुंदुक्र थंबे याब नते अदुना सी लोयर ओर्डर की फिबम यावसले सी बन तौरेबा कोरिबा मसिन खुदा थिबा हायेंग मनपुर बन कौरिबा सी लोयर ओर्डर के मैले न कोरी मणिपुर प्रजा पुनमुक डिफेंड तौरक तो पुरवा बन सिना अना सिगी लाइबा सुम लुसलाइबा पोट सी येंगेरगा गवर्नमेंट ना रोइना कोगी खोजंग जंगलिबा डिमांड तौरिबा जेसी अदगी सातगी लुक्सिंग मरोइद एमसु मयाम से पुनः फमिनरगा करी तौबि याई सी कराई भोग तौबि याई कई तौबि याई हैबमा खन्नबा नैनबा तंगाई फदगी सीबीआई दे सिनबदो आई तुवा काइब लेते एन खली ममदी सीबीआई दे सिनरगा पाट कदो पोंगदो नते आई मोदो सोकदो सिनते मयाम की अपामनी ये अदुनो बु खंगने हेती सिना तो के सुकाई दे अरे सिनरो एना सुम सिखांग खांग लेगा नि हेने सिंगे हेगा किनमनी आई की वखल नि को सिना अना अमो बोरसो मयाम गा कोगी मरी लेने बसिंग हाइजे पतारे नसे मंग पदरि बसी सी एमसु अते ते मयाम सिगा पुन्ना वरी सादमिनरगा गवर्नमेंट की माइके के मयाम सी सोल्व तौनबा आगांसिंग पुसी कन्नबा मतुंग तारकबसिंग के सुंगबसे थोक्तनबा करी तो याबगे हेलो आई तोम थोई हैना कई कई मिनिंग भी जन के मुताबिक कोई की grievances school amada institution amada college amada thokpa grievances natraga students ingi problems worldwide institution khudimuk da thokpa ngatane masi thokpasi address kanada tawani hadana koina mahiroi lishing am leibna mai problem leib lishing am oja una sangal drive question la adum kana koi government school gumba institution gumba da koi student union hadana koi DM or DM University Student Union like AMU or Manipur University Student Union Satra Mayam ki voice the Mokoi the Puna Punsilla Kanda Mokoi authority habitat adu the rest away Habadi Satra Mayam ki Apunba collective Mokoi go maintain a Tagat Rakanda Mokoina Oza Singa Mokoi go problem Singa Paudam Zadoni had adu private institution gumba Masaki Shigumba the Akogi lady student Chingna I give voice Kanada law the Gakan Atatai Tarakanda aibu keno tawdra mentally tortured tawdra physical harassment tawdra hagi chingna wadi ai haining bo wa fa haibangam da gi fivam tatna thuye aduna National Commission for Protection of Child Right 2005 the law krive 6632 student da research tawbokanda school chingna koi kai problem thengnai haidana research tawbokanda छात्र खुदिंग हरास तौदबदी याउद्रे हाबनी रिपोर्ट न फंगिस अदुग 75% are beaten फुब चै लोइना 75% तौवे अदु 69% slap on face कुपाक न थादब याउदे हम 69% अन 0.4% ना कोई इलेक्ट्रिक शॉक तौवे हाइबा पाउ याउरी अदुन ओरकान कोई प्राइवेट इंस्टीट्यूशन सिंगदा इन हाइजेनिंग विदि कोगी एडमिनिस्ट्रेशन ना नत्र हरग अथॉरिटी ना मकोगी छात्र सिंग जे करम मीटिंग दे यंगबिरगे हाबिसा सि अचो वाहंग अम ओइररे मरम अदुना होजिक कमिशन ना लेब स्कूल खुदिंग द इंस्टीट्यूशन खुदिंग मुक्त स्पेशल सेल हांगबिरो हांगो हादन इंस्ट्रक्शन होजिक नेशनल कमिशन फॉर प्रोटेक्शन ऑफ चाइल्ड राइट्स ना हाइरबने मसि मणिपुर अमत हांगद्री एवन इंडिया द फावदा करम स्टेट हांगबिरो खंगदे तमिलनाडु की केस ता कोई नुपी अनि नहोय नुपी मचानी रेप तोरमबगे अदुगी मतुंग द जेलेता होय तोरगा मकोई तोरगा तोंगानबे रेगुलेशन अमा फजना चनग्रबनी अखोगी सिक्योरिटी गार्ड 24 लेगदमनी वार्डन दो मागी एवन हिस्ट्री चेक तोगदमनी का हारि मा एड्रेस का देनो मा हानगी पास रेकॉर्ड एवन वार्डन दो चेक तो हारिने अदे सीसीटीवी अदे टाइम टेबल अदगी अखोगी अर्थक्वेक लाइटिंग की रूम की लेबर कंजेस्टेड रूम होइब्रा काम द मी अनि तुंगदबदा मरी मंगा तुमजनब्रा अदे टेबल चेयर लाइट पानबा लेब्रा तोंगान तोंगाना हाइबना जिंगबा अदगी मेस ता कोई न्यूट्रिशनल होइबा वीक अमदा कोई डाइट पीरिबो मतिक चारिब्रा अदगी इसिंग थंगनबा फबा फंगिब्रा हाइबना जिंगबजा लोइनम मवोंग ताना लेरकांदा ओइगदन मरम ओरकांदा मरोइना प्राइवेट की होइबा हांगिरिबा बोर्डिंग सिंगना कोई छात्र सिंग बुहाई तारे महिरोइ सिंगबु मिनुंगसियमगे मियेंग लोइना बिरकांदा थामा फी थीदबदा एग्जाम थाबा ngamgiba छात्र मणिपुर लेबिरमोइ प्राइवेट खुदकता तांथोकनी नंग पैखा थाबे यारोइ हाफ याली थाबे यारोइ मनली एग्जाम थाबे यारोइ हाइबा ngaktane करम मिनुंगसियंग बिरकांदा आई हंतक पैसा सोथरे आई एग्जाम थान बियो हैबदा याबा अदुम याबा इंस्टीट्यूशन यामक्त्रबने प्राइवेट स्कूल सिंगनसु महिरोइ सिंग असे थमोइ सेंगना आइदि
ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯍꯩꯍꯟꯅꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯗ ꯃꯁꯨꯗ ꯂꯣꯏꯅꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃ ꯊꯥ ꯑꯅꯤ ꯑꯩꯈꯣꯏꯅ ꯃꯟꯂꯤ ꯐꯤꯁ ꯊꯤꯗꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝ ꯊꯥꯍꯟꯗꯕ ꯍꯦꯟꯅ ꯊ꯭ꯔꯦꯇꯟ ꯄꯤꯕ ꯁꯤꯒꯨꯝꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜꯂꯤ ꯇꯣꯔꯆꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯧꯕꯤꯗꯕ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯅꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯦꯟꯇꯪ ꯊꯝꯕꯤꯌꯨ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠ ꯃꯥꯏ ꯄꯥꯡꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯗ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯔꯤꯕ ꯁ꯭ꯀꯨꯜ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ngasi ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯄꯥꯔꯥ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯦꯝꯕꯔ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯤ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯑꯅꯧꯕ ꯄꯥꯔꯥ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯦꯟड ꯅꯣꯔꯝꯁ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯌꯥꯝꯁꯤꯡꯁꯤ ꯐꯨꯜꯐꯤꯜ ꯇꯧꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯎꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯈꯖꯤꯛ ꯐꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯏꯔꯝꯗꯝꯒꯤ ꯂꯩꯃꯥꯏꯁꯤꯗ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯁ꯭ꯀꯨꯜ ꯇꯧꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔꯁꯤꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯗ ꯑꯩꯅ ꯑꯣꯟ ꯕꯤꯍꯥꯐ ꯑꯣꯐ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯃꯁꯤꯃꯇꯪ ꯌꯥꯝ ꯁꯤꯟꯁꯔꯂꯤ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯌꯥꯎꯅ ꯍꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡ ꯂꯣꯏꯅꯕ ꯃꯇꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯃꯗꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯉꯥꯛꯑꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯁꯣꯊꯔꯦ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯕꯨ ꯃꯦꯟꯈꯠꯄꯒꯤ ꯊꯕꯛꯁꯨ ꯂꯧꯔꯒ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡꯁꯨ ꯑꯃꯨꯛ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯏꯃꯦꯜ ID impacttvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯍꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯊꯛꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ